Thoubal district the sungasi nini chanba numita Mahousagi Fibamda Chaona Akaiba Piri district asigi tongan ba mafamda khongjang asi busogat pamiyoy kya na lambi da tayar mai thabi yauna makal maka kya gi khongjang changsinduna lambi thingki National Highway 102 gi Wangjing New Market ki ketal fambi singna sintha leptuna lambi thinggi khongjang da mapum phana sogat ki Amoromda Thoubal Bazar Babu Bazar amadi khangabokta su Shutdown sogat pasingna National Highway 102 thingduna khongjang changshin ki Thoubal ka Somkulen Road ki Yaripok Hidrom Laikai amadi Yaripok Bazar da su miyam thoraktuna lambi thingki loina district asida leiwa kaithal sing phamna khide dukan sing thonglona ki lambi da chathok chasin tawbi ki chang aduki matik hanthaki ngasi khangabok apunba mayra paibina akoi tawjeiba balasi hauji Manipurda NRC chanaraba matungda census tawbiu haina akoi khungjang asi changsinbagi matungina akoi mayra paibi singna ngasi banji tawjabani miyamsu isai sagi daitani khallaga saruk yabiu haina akoi thololiba icha inau singda akoi thamjari AFP na sawaliba jener isa kase khangbo apunba mayra paibi lupna amadi jut singna ago sawajari maramdi energy tiba makai ago census tawba jaroi habache ago mayam khongjangni loina sarkar na su energy se hek loi tiba makai ago census tawba jaroi habache ago apunbigi khangbo apunbigi amadi jut mayra paibi khuding mangna ago